Manipur Circle News ki maikai dagi mayam mutaramna oksari red zone da leiriba khunja kyana mari lenaba bank dagi lauruba murda loan gi sanpham khongatpa matam khara lepina ba hajarakli Manipur da tholiba sahi ani helaklaba irang asina awana khamthengna mayokna halaba ga loinana Imphal East District ki red zone gi manung channa leiriba sabungkho khunjau khunau santi khongman sana sabi thamna pokpi amadi yangang pokpi da leiriba lomi sanmi kyana mari lenaba bank dagi murda loan ge sanpham lauruba sei khongatpa matam khara lepinaba khunja singna appeal tarokli khunja kyana pause asida phongdorakpa gi matung inadi pradhan mantri murda yojana murda loan asi lamlai kendra ge manung channa lamlai napet palida leiriba rural bank de gi lokhi lauriba loan ge sanpham asi lupa lising yankhai dagina lakh ama phawba gi sanpham ni hairiba sanpham asina pisa loan sa o yen loiba amadi atai sanpham kyada thada duna sendok lambi oinaba murda loan ge sanpham asi laukibani hairi adubu manipur da tholiba irang asina maram oiduna mathakta pankriba red zone da leiriba khunja singna lau singu bagi thabak toba ngamdabada natana sel thopam oigadaba sanpham amata mai pakna pangthokpa ngamdabadagi hojik awapa phibamda mayokna duna leiri hairiba matam asida bank gi kangbuna loan laukiba sanpham adu yamna toina khongatpagi thabak sathari adubu loan lauruba praja singna loan ge sanpham piba ngamdaduna leire maramaduna matam khara safarakpa khunja myamna mapan thokna suba nomba yaraklaba matamda loan ge sanpham pikhatnaba honajage maramaduna matam kharadi mari leinaba bank na loan ge sanpham khomba lepinaba so haijarakli makhataba pauda Kamjong gi Myanmar refugee lising manga hena maramda halhankhre report kumjali singani kunma thoigi February da Myanmar da military lengak lakhraba matungda leibak aduda hingsa gi thawong kya chatharaktuna mayum thadolaga border landona Manipur gi Kamjong district da changjafam loduna lerekhiba Myanmar lising tare rong gi manungda hauhiba numit khrani asigi manungda refugee lising manga hena Myanmar da amuk halhankhre hairi press na phamba paw gi matung inna Kamjong district ki Kasom Kolen sub division gi manung sanna ngangphai paring gi nakna leiba khulsing maru oina namli wangli kensing kya sang Kolen makan punaram zoro pilong phaikok huimin thana sangkalok amasung kangomda hangdokpa tongan ba relief camp singda Myanmar refugees sing asi sangjafam loduna lakhibani hairi makoina relief camp singda leiringai matamda lenga ki maikai dagi sahi manga gi makha gi angang sing yaudana refugee lising taruk ki mathakta biometric data lokhre adubu yamthang nariba Myanmar leibakta hojik irang gi phibam khara safarakpadagi haugiba numit nini humni asida Myanmar refugee lising manga gi mathakta halhankhre refugee lising ani rom makha tana lehori hairi pawasina makha taraduna Kamjong district ta changjafam loduna lerakhiba Myanmar refugee nupi nupa ayambana hojik lau singubagi matam oibana ayuk nungthilda Myanmar da leiba makhoi khulsingda changsinduna lau singubagi thabaksing tawraga numidangda ayuk makhoi gi relief camp singda halaktuna lerakpani makhoi ayambana lau uduna hingba laireba myoisingna ayambani hairi relief camp singda changjafam loduna leiriba Myanmar refugee singda Indian authority gi maikai humanitarian ground da identity card sing issue tawki panba yabada lesingam chamapan yankhai mathoi ge refugee convention natraga lesingam chamapan hompo tarit ki protocol da India sign tawnakhrabasu miyoibagi minungsi yenglaga makhoi da saktak se piduna sangjafam pirakhabani makhoi da chana thaknaba bucket tarpaulin tin yauna nongmagi tangai phadaba polamsing phanghanduna lakpani hojik district administrator na Assam Rifles Manipur Police amasung atai agency singa khusam leiriba phibam yamna kupna yengsilli haina government ge official singna phongdorokli nuclear war tholamba yai Trump na hari matam chana khamlamdaba tarabadi India amasung Pakistan ge marakta kodong thiningai oiba nuclear khulai season aduna lan chona ramba yai haina United States ke President Donald Trump na phongdokre pawgi mifamadu do wa ngangna duna mahana hai karigumba khut tonaba leptrabadi India amasung Pakistan ga makhatana lalolitik ki oiba thabak thorom amata tawraroi haina lebak animakta mayak sengna khanghankhibadagi nuclear war thoklamgadabadagi kanba ngamkhibani hairi Serbia amadi Kosovo gi
ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯈꯥꯝꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯑꯣꯡꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟ ꯈꯥꯝꯈꯤꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯑꯅꯤꯅ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯛꯅꯕ ꯇꯥꯔꯕꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯍꯥꯟꯅꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯦꯞꯅꯕ ꯇ꯭ꯔꯦꯖꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁ꯭ꯀꯣꯠ ꯕꯤꯁꯦꯟ ꯑꯃꯗꯤ ꯀꯃꯔꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯋꯥꯔꯗ ꯂꯨꯠꯅꯤꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯈꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯥꯎꯗꯝꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯍꯟꯈꯤꯕꯅꯤ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯊꯣꯛꯂꯝꯒꯗꯕꯗꯒꯤ ꯀꯟꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯈꯤ